Ahanbada Maruba Pau Pijari. Chief Minister's Scholarship Scheme for Civil Services Coaching ngasi Manipur Chief Minister N Virena launch taukre. Laingakna Senapati District Lairiva PIC Gampazolge Nauna Sava Verek Type Quarter ngasi Hongnabi Matung ina Health and Family Welfare Minister Elzen Tokumarna Sangakre. SD Demand Committee Manipurna Tha Sigi Mapan gi numidang pung taruk tage Manipur pumbada pung kontra ge total shutdown kaukre. Startup scheme gi makhada kagona sanabung kaya sengbatuna football masana pamjaba singda coaching piduna pungning thogatli. Amadi Moreda ising phangdabagi awaba mayoknari ngai chairakta PHED department na turel dagi ising chingkhatlaga thajalakpadagi miyam toti ising thakpa kinare. Kurumjari Times of Manipur News yengbri basingbo kumathem jantal na taram nokjari hojing miyam da paukchandong na pijari. Chief Minister's Scholarship Scheme for Civil Services Coaching ngasi Manipur gi Chief Minister N Virena launch taukre. Alternative Learning System ALS Satellite Education amadi Manipur lengak ani na khusamnaduna punna lupa crore ani lakh tara tret lising yang khai mathoi gi oigadaba scheme asida Manipur lengak na lupa crore ama lakh taruk amadi ALS Satellite Education na lupa crore ama lakh tara mathoi lising yang khai mathoi sponsor tawduna Imphal Churachandpur Ukhrul Senapati Tamenglong Maram amadi Kangpokpida punna mahiroi samri gi yang khai da scheme asigi kanaba si phangan gadori. Hiram masiga mari ledena ngasi Chief Minister Secretariat ke conference hall da pangthokiba launch tobagi asamba thoram aduda Chief Minister N Virena lamdam masida talented oiraba naha kya ama leiri sel leitaba natraga makhong sombiba watpana talented oiraba naha kya ama tofam khangdana leiri makoibu sel gi tengbang piduna administrative service exam sing thahanaba lengangna free coaching pinabagi pandamda ALS Satellite Education ka khusamnaduna thauselasi paikhalakpani. Scheme asigi makhada beneficiary samri yangkhai gi manungda merit list ki matung ina mathang manau oina ahan badagina chamaga yangkhai fawbi manungda leibasingda chada chama sponsor pigani chamaga yangkhai mathoidagi chani fawbi manungda leibasingda chada humbudra manga sponsor pigani chani ga amadagi chani yangkhai fawbi manungda leibadana chada humpu sponsor pigani chani yangkhai mathoidagi sahum yangkhai fawbi manungda chada yangkhai sponsor pigani aduga sahum yangkhai mathoidagi samri yangkhai fawbi manungda leibadana chada nifu sponsor pigani haike. Sigi ALS Satellite Education haidana Sigi already sidai koi center hangaga leire center manga 5-6 taret center hangaga leire adubu haiba sigi center sing sida tammiba sarta sing si akoina Delhi da tawriba mogi major coaching main coaching center aduga direct link tonghanba coaching center sing da direct link tonghala kana sidai da class tawriba satra sing coaching tawriba duna ada tawriba main tawriba duga direct link up tonghalaga ada kari tawge ade even mana question hangbu ya sigi satra sina sida Manipur da leiriba sigi center tradis da leiriba satra sing sina any query any question any confusion leiba matamda adum satellite through video adudai da mai question answer hangakanda adum kudak da question people similarly sidai da dum coaching to buga samana bhayo ta masidai da koina masisima koi ngasi launch tawri Manipur da hodong na bai masidai da koina tawduri si koi ahan bada 150 student talent hunt tawgani hariba coaching taret china coaching center taret china koi san mafam ji koi thi thira kanda talent hunt tawgani sigi manung da talent hunt torkwa sidai da ahan bagi satra samaga yangkhai ma 150 students purely it will be based on merit madugi samaga yangkhai satra sidi koina scholarship se koina 100% pigani Scholarship asagi exam na lakliba me taramapan ge ayuk pung taramathoi taba matamda Imphal, Churachandpur, Ukhrul, Senapati, Tamenglong, Maram, amadi Kangpokpi ge center singda pangthokani. Exam asigi form 1000 bagi last date na me tarani thoi da oigadabani hairi.
Scholarship scheme hongdoklaba tungda Chief Minister gi Secretariat Go to Village Mission gi maruoiba wafam sing amadi mission asigi makhada paikhatliba sakot thorang gi matang da yawba DIPR na fongba coffee table book amasu Chief Minister na release tauke. Center for Media Studies New Delhi gi midyang makhada Directorate of Environment Government of Manipur na sinduna climate change reporting the yumpham oiva numinini chumna chathagadava state level media workshop ama Forest and Environment Minister TV Kumar na ngasi Imphal Hotel gi sangai holda hogdokre hogdokpagi thoram aduda landam asigi paumi amadi mass media tamliba mahiroi kyana saruk yakhe workshop hogdokpagi thoram aduda wangang aduna Minister TV Kumar na mausage khal leptana kaitharakli ba asidagi kange harabadi media amadi miyam gi thogdang sawi media ni irakpa wafam sing laingak na lumna lowbaga loinena thabak ta onthokna ba honagani search ki amadi atai singi lusingba singa faminaraga zoom cultivation gi mahut sinba yaba thabak thoram sing paikhatna ba thorang tawragani haike isona ko da piramba mausa la net piramba noi bina khundam da yana piramba ba ko gi malen chibi se noi be ko na sakal ki matumena sabata ki matang labu kanda ko na thuai jari se awa ko na pam ado ngasi di ko sakal ngasi di noi be ko matang na pat to le punjalai menjelai awang beling sakalai uyan thalai sina so isu ado ko ngasi khali madudi ko masih sistem di kemana kan untuk boleh kaya ko untuk pe media workshop hogdokpagi thoram gi saruk ama oina climate change lisingani taranipan taramapan gi state level media fellowship naharol gi thogdang gi sub editor Ketrimium magazine Shanghai Express ki senior staff reporter Laisram Samungau amadi Imphal Free Press ke baby sirinda lupa lising yang kayang kai galoina na khusinna ke workshop asige ahan banumit ki ani suba tangkakta Imphal Free Press ke editor Pradeep Panjobam na climate change reporting the media gi thogdang haiba hiram da wangang ke tungda amjugi president Brojendra Ningomba editors guild president Khogendra Khomdram Kelen Thoksom trust ke advisor Irengbam Arun amadi Manipur Hills Journalist Union ki president Ramkung Pamaina panelist oiduna climate change reporting in Manipur haiba hiram da khana nainavaga loinana wafam kya thamna ke Senapati District Lairiba PIC Gamphazol ge naunga sava barrack type quarter ngasi hauna bi matung ina Health and Family Welfare Minister L Jantokumar na sangakre thoram maduda NRHM Manipur gi State Mission Director Dr S Manikant na thoram mapu oina saruk yakhe thoram masiga mari lenena CMO PIC Gamphazol gi maikaidagi memorandum kya amasu minister da pisin ke Minister L Jantokumar na memorandum sing adugi paukhum pireduna ngasi sangariba barrack type quarter asigi fencing athuba matamda khajinaba honaragani laingak asina ana laingi lamda akhanaba minyang thambaga loinana award pa leiriba staff sing athuba matamgi manungda mensinaba honari district hospital amasu athubada sanaba thorang leire haike area da development se masida mayam ne handa swai prajana khangbiram gani kam phasol gi leiri mayam na honorable MLA pungam thang magi importance am lei adi ma masana su thawai yam yau chu bai betai das magi lam se develop taukening bagi I will draw the attention of the honorable chief minister adura yaragidi 2019 April de hogdo ba ati next koi financial year and hai base masida seri ja koi fencing amma koi pina ba na koi hona be but I think fencing to subject to the amount of the fund. Gamphazol PHC ge barrack type quarter sangaraba matung Minister L Jantokumar na Senapati District ke District Early Intervention Center DEIC amasu sangakhe thormaduda wangang laduna Minister Jantokumar na sahi taruk fawgi manungda laiba angang singi layangnaba DEIC laiba tangai fade masina Manipur gi oina ani suba DEIC ni mamangda ahan boina sangakiba thobal gi DEIC hojik mathau ningthina tawba hokre specialist doctor staff amadi ambulance ke awarapa election code of conduct lakadaba maramna thabak khumang sausin ba yadaduna leire Senapati District ke isilinau singna waraba suwana tha ama ani dangai biu haike District team madru chamu bari ko clarification chamure but now asa you thore adi TP na masi approval pire the approval pire ne pharmacies kampu 62 numbers of pharmacies hojik akhui kuta lairani once pharmacies puri thoi lairaba matung dagi di kon karam jaga da focus to hige to mata khanaraga koi 62 se in case district hospital sanabte wale ya har magana koi khara da pirani loinu
ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯊꯨꯡꯅꯕ ꯄ꯭ꯔꯣꯔꯥꯇꯥ ꯕꯦꯁꯤꯁꯇ ꯌꯦꯟꯕ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯡꯗꯤ ꯌꯥꯝꯗꯕꯅꯤꯅꯀꯣ Minister ke khongsat adugi sorok ama oina tungda District and Session Judge ke office ta su chatuna office atugi awara passing yangshin ke Scheduled Tribe Demand Committee Manipur na chaliba tha asige tang mapan gi numidang wairam pung taruk tagi mathang gi numit ke ahing nongyai fawba pung kunthra gi oiba Manipur pumbada general strike kaukre March ke tang taruk fawgi manungda laingak na center da mitei maitai bu ST list ta chanfam thoi haiba recommendation pigadabani natrabadi general strike yauna khongjang kya ama sangsin gani haina March ke ahumda pangthokhiba miyam gi khongsat amadi mifamda warep laukhibagi matung ina pung kunthra gi ban kaupigi khongjang asi sangsilakpani haina Scheduled Tribe Demand Committee Manipur gi convener Laisram Ramesh Maitai na phongdorakli ngasi DM College campus ta laiba STDC gi mayai loisengda pangthokhiba paugi mifam amada mahangna makha taraduna Mitei Maitai bu ST lista sanfam thoi haibu wafam asi mamangi amadi hojik paliba lenga asina khangna nathaiduna lakli ban blockade tawbuna misam praja miyamda atuki matik awaba pi haibisi hiktok payadruba wafam ni adubu khongjang sangsin riba fawba dabi pitok taba lengak oibana tangai fadana khongjang asi sangsin bani tang mapandagi tara fawba sathagadoriba general strike asida lambi da gari senba karbar ge thabak thoram sing lepiu Ana layeng mai sing dharma karma press amadi essential service sing di komthokani haina makna makhata ke tang taruk phawgi manungda khoi thadragadi tang mapan gi numidang waram gi pung taruk tagi tang taragi ahing nongyai pung baro phawba pung kunthra gi oiba general strike amai khoi kaugani haidana appeal tawjage loinana hariba bal sida general strike sida Mapungoina essential service ta laibiriba mapungoina miyamgi paugi achoba thodang lobiriba print amadi electronic media gi ichilenau sing mai ising mari lainaba sing aduga lamdam sida deva krama aibatare akogi thodok wathok thoram sing tangai fadana medical ga mari lainaba sing di hariba balsina konsiloi Mitei Maitai na ST status taliba se lamdam asida puna khundamini riba atoi tribal furup singi sakthung matna banate masana masabo kanjana bani haina pan Maitai convention na thadrokpa cherol amana khangalakli cherol asina makatana mapalamdagi changlakpa mitop mian sa singi masing Trans Asian Highway amadi railway line laklaba matungda Manipurda mitop mian sa sing thomjilaktuna furup asi mangkhiba yabagi akiba leiba aduna furup asina masabu kanjanaba furup asina ST lista chalobugi tangai fadabalai loinana mitei maitai lakhradamag leiriba asina mapangi apunba missing kotisa kayaga karamna thengnagadoribano haiba wahang aduni ST demand committee na hanasu thamkiba adugumna pan maitai convention na mitei maitai ge ST status na singmi isil inau ge sakthung manghaloi singmi isil inau singna hana fanglamba sakthung adumak laingak ta haijaduna sapsana fangnaba chana kanglon semnaba haijagani haina wafam sing thamki Hojik paugi marakthana atenba brema tang lominase Admission open. Institute of Manipur Arts imana sinduna acting course ki damak lakriba March ki tarik mari dagi form thaba haujaragani. Art pu pamjaba thawai yawba miyoi singna makhada pijariba address amadi contact number 8974044243 amadi 7005615228. Loinana Aisham Kishore Singh Senior Film Artist Manipur Sagolban Tera Tongbram Lekai Mamang Lerak Khambiba Yagani. Telephone number amuka ningsingjari 8974044243 amadi 7005615228 ni. Break matungda mayam amukana taram nokchari lamdam asina sana khonabagi lamda ngasidi mafam ama chauna kanba ngamle makal kayagi masana singda sanaroi kyana malem sinba thungna lamdam asibu masak takle masana sing asigi manungda football masana asisu yamna masak naiba masana ama oiri adubu lamdam asida sanabung marang kaina leiraktabana awaba mayong ariba lamdam asigi sanaroi amasung miyamna startup ki sanabung kaya semgatuna masana asibu pamjariba sanaroi kyagi pungning thogatli hiram asida report ama Sana khotnabagi lamda ngasidi mafam ama chauna kanba ngamli makhal kayagi masana singda sanaroi kayana malem sinba thungna lamdam asibu masak takli masana sing asigi manungda football masana asisu yamna masak naiba masana ama oiri ngasi malemgi yangna sangsilakliba saukhat khongjel asina maram oiraga sanabung kaya mangsilakli sanabung singda
Saukhat Thaurangi Mingda Project Kaya Sagalakpana Tungdadi Sanabung Leraklarudra Haibagi Mi Paiba Laitabanati Afaba Sanaroi Putokpa Ngamlaroidra Haibagi Achauba Wahang Amasulakli Bharat ki manungdasu Iramda Manipur asi Sana Khotnabagi lamda Powerhouse amani haina Lauthokiba Laikrabani Ngasidi Lamdam asigi Masak Thokpa Indian footballer Moirangthem Gauramangi amadi Karan Huidrom anina Punna lamdam asida Football masana asibu Saukhat hannaba hotnabada Achauba contribution ama tauri haibayai Makhoi ani asina Kago haina mingthonba Angang singi oiba Training tawfam tough ama semgatuna Angang singi oiba fampak ama piri Kago haukiba chahi Lising aniga tara nipan gi April da Airport lambi da laiba Mahindra showroom gi mayok nabada hangdokhibani Training asida tha ahum gi batch laikre Adubu mama mapa oiba singi apamba matung inna Hojiksu makha na training chathari Angang sing asigi tungi lambi ama Pinaba amadi professional sanaroi ama oiba yanaba angamba thakta training pigani haina kagogi maikaidagi thamlakli Hojikse akhoi tha manga taruk pharak le khone sum tha manga gom pharak le khone training mamang da 3 months ki training am loigre adagi parents gi hadi demand da moina so am encourage to be parents am support to be first day of the session da hoj paudum moi mama am yauri moi parents se aduna moina makha chathana ba tawse habidagi akhoi so upay ama tawraga throughout the year hadi moi gi angam level da khoina khoi gi ngamjaba khoi gi level da moi gi moi platform pibi na ba makha ta na moi dum as a professional sanani also angam lambi da khoina khoi moi da guide tawge khanba da gi khoina smaina haurakibane sigis Tom TV ga akhanna unawa amada kagona coach ahum thamduna punna angang kunthra gani thoi chayol amada numit mari ni gi training piri ba angang sing asi kanglup ahum thokna haibadi chahi nipan gi taragi amadi tarani thoi gi makha haina khaidokli kagoda sanaba yawhaningba adubu matam fangdaba amadi lampak pikpana mama mapa oiva singi apamba matung inna khongman atom lairakta leiba SWC ground da lakadawriba March 10 dagi under 13 amadi under 15 gi training piba haugadawri ground se sidi akhoi macha angang macha singi di very hadi perfect like size were adurga so angang under 13 under 15 gi parents ju akhoi inquiry lak ba kamai to noi gi se akhoi su sanam yawning adurga so akhoi na di ground yam chawbuna taba ade akhoi su matam laitabani na haidi ba se akhoi na pura loina mak accommodate to buding am dabani na hauji se akhoi na khongman gi akhoi YWC ground gi sida la SWC ground gi sida la iba March ki tang tara dagi akhoi na target to jai date 10 March ki se sida gi akhoi na numis dagi akhoi gi under 13 amada under 15 gi angang akoina yamna su yam ningde kain hoga de quality to somaka training quality compromise sor kadamina awne elis angang team ani du angang kun gumba orga su elis hobagi oina abaina target tawi thabak tawba miyoi sing ayuk nungthil gi matamda sanaba fangdrabasu numidangi matamda laktuna sanaba yabagi khudong chabasu kagona fanghalli Board na loba HSLC exam ge ngasi mari ni sanban mitasu mahiroi loop desam amadi AIMS ke apunba kangbu amana tongan ba exam center tara mathoida koina satuna yangshin kre exam thariba mahiroi singda aranba pambai sing sijinabada mateng panglamba khongban chenba mioi ahum desam amadi AIMS ki kangbu aduna head office ta kokhatuna wakal tamina kre hiram asiga mari lenena ngasi sagolban moirang leirakta leiba desam gi head office ta pangthokiba Paugi mifam amada desam gi vice president nangmairapam edition na ngasi desam amade AIMS ki apunba kangbuna exam center taramathoi yengsinba chatlubada exam center mari khaknatana exam center taret amadi chana kanglon kaina aranba pambai sijinabagi mami sauna taramkhe hairiba mafam sing adudi maruoina langmaidong higher secondary school poirei khongjin high school amadi lamlai higher secondary school ni ngasige exam yengsinbagi drive ta phagalaklaba khongban chenba sing adudi Wangkem Sanahal Sahi Kuntra Mari Apopa W Anand Kairang Mayai Lekai Mayang Lambam Ningthem Sahi Yangkai Mathoi Apopa Laikhidraba M Thoithoi Kameng Kaksing Amadi Lamlai Higher Secondary School Gi Chowkidar Pungdong Bamdage Irungbam Lokhon Sahi Humputaruk Apopa Laikhidraba Irungbam Tombi Kawi Haire ngasi sathakiba drive aduda yam nangak ningai oiribadi bosem gi question paper gi numbering ga chap manaba mongda answer sing su chap chanaba note sing thengnaba asini
Sahi khara asida honglakliba class 10 exam gi saglon asi yamna nungsa thingai oiba mongda leire mari leinaba authority na hiram asida kupna yengsinba mathau tai haina mahangna phongdokhe koina yamna mong chumdaba invigilator singna mahiro singna examination thaba matamda mahiro singna arana pambi sijinabda puning thogatpana chingba singsi koi yamna thengnajai masi akoina details oina khara details oina panjarabada langmaidong higher secondary school stage da kano singsi akoina semdoklaba note singsi question amadi answer singsi ga chap chap chanaba question number 1 je board na piriba question duga mokoina semdoklo param thariba question number dugi answer si ga chap chanaba adugumana hairiba langmaidong higher secondary school singsi da masi carbon copy toraga masi akoi tharambasi akoi thengnajare Hojik chathariba board na loba HSLC exam ge haukiba tang mari da thokiba mathematics subject ke question paper da aranba question mari yaurambadage exam thariba meheroi singi wakalda charangnaba pokale haina Manipuri Students Federation MSM na thadrokpa cherol amana phongdorakle cherol asina makhatana numit asida thokiba mathematics subject ke question paper da wahang taret kun mari amadi kuntra asi subject expert amadi miyamga punna yengmineraba matungda lale haiba khangba ngamle masimangna bosemna exam conduct tawbada section de amadi tungi yumbi oigedoriba mahiroi singbo taraina lawi haibani kumja lisingani tarama nipanda bosemna lauthokiba exam ge result da semdok sadokpa amadi chana kanglon kaina thabak tawrambada chenariba bosem ge authority singim batang da leiriba chainaba sengdokpa faw loidringai cherak asida anuba wathok amuk tholaklibasi bosemna masagi mathau tawbuda section re takpani masigumba wafum asi tungda thokliba subject singda laktanaba section bio hairi amaromda mahiroi singi yenglaga aranba question singi mark hapkani haina bosem gi maikedege phongdokiba laikhrabani Kanglup kaya na punna kundaminariba moreda thaknaba ising phangdabage miyamna awaba mayoknare PHED na turel-dagi ising singkhalaga direct tharakpadagi miyamna ising thakpa kinare laingakna mityeng sangba mathau tare hiram asida report ama kundaminariba amadi akoibada turelgi isingna leiriba border town moreda chahi kayadagi praja kayana thaknaba aphaba ising ngasi phawba matik chana phangdana awaba mayoknaduna leiri Upai leitabana paisa tingna yumthangnariba Myanmar Tamu town da sungba mineral water liter kun chanba jar sing toina leiduna yumsing da sizinari Manipur Sarkar gi amata ngairaba more ward number amada leiriba PHED department gi water supply asi haukiba chahi kuntra rom dagi water supply asi dagi tharak liba ising asina more gi NH lambi mapanda leiriba yumsing amadi akoibada leiriba yum khara khak natana atai atopa more gi mafam kaya dadi ngasi phawba thaknaba ising marik ama phawba phangdana leirakli laikai gi leirak kharada pipe tingduna leikhrabasu ising marik ama phawba tadana kolhing kaduna tatpa phawba yaure pipe akaibadagi tholukpa isingna arembada lambida ising taduna leire masigi matangda semjin binaba hairabasu mari leinaba singna tabidri hojik more PHED department na chalairiba water supply dagi tharakliba ising asi miyamna sijinnabada hangoiba amadi akibagi masak oire ising tarakpa matamda anaiba phattaba ising toina tharakpana masida amot akai mahik matai chendanaba hidak haptana toreldagi direct ising singkhatlaga tharakpana ising asi sijinnarupa matamda miyoibagi haksang sokningai oigani haina MCM gi VPL tomba yauna moreda khunda minariba miyoi kayana wafam kaya amusu phongdorakli ising si basin powder hapa matungda yam phajaba mongda prajada pithakpiyo sai water supply thabuk tawri haraga pipe su ahoba mayam ma leiri semdok ti su adu mathangda mu anai ising du kana thau odi brahmadi sing lei loi thang ya mori da water supply scheme phare adagi manipur goina khungam ising phangani hana sarkana haji wafam do tayon na ha basung ta lekai da pipe sing se amuk tang thungna bu phuni government side tagi mari le bo authority na adagi pipe sing ju sahi kuirabani na polling garaga sagaina nong tarakpa ising ju dum yaw re tare ising thani na to je siga leiba department gi staff sing ju pipe mem yu go na hai ba satwa matamda lupa sangma na ka sani sahum pider di pipe mem da gi style ma le re aduna mari le na bo authority na hai ba staff sing ju khara instruction pihan मोरे जी ताली रोड नेपाली बस्ती दा मरु इना इसिंगी याम बेरा लेरे ताली रोड ता दी पाइप हाना की अरिबदी लेरे अदुसु इसिंगी ड्रॉप समसु लागता बने
aduga Nepali Basti Pangal Kulak MMCM Rom the Chatpa Lambi Dasu pipe khrat ising dilere adu ising sisi pura mapanda thokpane ꯑꯉꯥꯡꯁꯤꯡꯒꯤ ꯏꯝꯊꯣꯡꯗ ꯏꯁꯤꯡ ꯊꯛꯅꯉꯥꯏꯗꯃꯛꯇ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯨꯖꯥꯏꯔꯣꯛ ꯑꯃꯁꯨꯡ ꯂꯥꯏꯔꯣꯛ ꯇꯥꯔꯤꯕ ꯂꯥꯛꯂꯤꯕ ꯇꯨꯔꯦꯟ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯇꯧꯔꯒ ꯃꯗꯨꯗꯒꯤ ꯏꯆꯨꯝꯗꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯟꯅ ꯊꯛꯏ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯤꯡꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨ ꯒꯣꯔꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯇꯣꯇꯤ ꯄꯥꯏꯞꯅꯆꯤꯡꯕ ꯄꯥꯏꯞꯂꯥꯏꯟꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯀꯟꯅ ꯒꯣꯔꯃꯦꯟꯗ ꯍꯥꯏ ꯇꯧꯕꯇꯕꯨ ꯃꯗꯨꯒꯤ ꯄꯣꯖꯤꯇꯤꯕ ꯔꯦꯁꯄꯣꯟꯁ ꯑꯃꯐꯥꯎ ꯄꯤꯕꯤꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯁꯤꯡ ꯊꯛꯄꯒꯤ ꯃꯔꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ National People's Party ge 32 Wangkhem Assembly Constituency ni sinduna Wangkhem SC gi manung da leiba khangalaba beneficiary singda tongan ba lenga ki scheme kya gi card sing yen thokpa gi thoram ama ngasi yaripok khoirom mathak laikai da leiba Wangkhem SC ge hana mirep oikiba NPP Manipur State ki Secretary Organization Laisram Thanil Meite gi yumda pangthokre thormaduda NPP gi Manipur State ki President Thangmilen Kipgena athoiba mithung Social Welfare Samurai Lakpam Madhusandra Sarmana Thormapu aduga NPP Manipur State ki Finance Secretary Mukta Nongbri amadi Secretary Organization Laisram Thanil Meiteina akhana bamithung len sing oina saruk yakhe ngasi gi thormaduda Wangkhem SC gi manung dage lengak na paikhatpa Ayushman Bharat ki beneficiary satruk Chief Minister ge Haksel gi tengbang CMHT gi beneficiary yankhai amasung phi sabi singda piba weaver card sahum yankhai khangalaba beneficiary singda yenthokhe Thormaduda saruk yakiva NPP Manipur State ki Secretary Organization Laisram Thanilna ngasi yentholiba beneficiary card sing asi BJP na lusingba Manipur lenga ke mari leinaba minister singda haijurubadage ayaba pirakpani leita laira tola tarba kya gi mateng khradang oirebasu pangba ngamlabadi haiduna mangna kanna honajaduna asigumba card sing asi yenthokpani haike Thobal District ki Wangjing Tentha Assembly Constituency ki manung sana leiba Texam Khulgi lambi sing mari leinaba singna sembi naba kayarak haijakrabasu sembidre nong taba matamda laikhom lainang amadi nungsa sabadana ufulna miyamda khudong sadaba kaya mai una hale haiduna ngasi ayuk Texam Khulgi miyamna lambi tokhaiduna khongjang sangshin kre miyamna sangshin kiba khongjang adu Texam ge lambi adu sem gadaba subcontractor M Brozen S Suren Ten Langthawal Jila Parishad ki member S Ibetombi Devi yauna miyam kupna khanaraba matungda yana cherol ama inaduna hayengdagi lambi semba hauba karigumba hayengdagi lambi semba haudrabadi hena kanba khongjang sangshin bada nakalin mangna yana khre hairi Manipur Freestyle Football Association asinduna satharakiba ahanba Manipur Freestyle Football Championship lisangni taramapan ngasu airport lambi paringi gari da leiba Kago Football Ground da loshin kre Tha asigi ani dagi thangmaiban thau ground da hogdokiba championship asida punna sanaroi 93 nai saruk yabagi manungda sanaroi 33 final gi damak khangatkibani ngasi sanakiba final da DK Kosen Maring Heights Poraiton amadi CH Binomala Devina ahanba ani suba amadi ahum suba position lawki makong mathang taraba singda cash prize trophy amadi certificate khusinaki Mari subadagi tara subagi manungda chankhiba sanaroi tareta consolation prize kusinaduna pungning thogatki thormaduda saruk yakhiba association gi president Gopen Luangna championship ase landam asigi sanaroi singi losinduna thamliba haithoi singthoiba sing adu uthokpa ngamnaba pangthokpani haikhe Sidadi yahudraba yawningba yawningba aduga kidana mokhoigi masasingdo suppose example nahan audition da ngang nupim chama khoina field da salubadadi maje minute 10 kunji juggling tawdana style tawdana ngamba aduga music thadoga khallakandadi mari manga kha khallaga sungthokdana final sangba ngamdaba mayam am yawi mi 40 50 gi mathakta khoigi audition sida lae adu mathang khatokrakanda ngasidi mi 30 sina final khoi sanabagi pot adu makhak khoi ngasi mayam mangda miyeng tamina si habdu ai thamjage Football ki lamda masagi talent ki amuk haina wangna leiragasu khudong saba phangba ngamdaba players miyam gi khudong saba pinaba oina Manipur ki ihan hanba Manipur Freestyle Football Association na sinduna pangthokkiba Manipur Freestyle Football Championship 2019 asi Gari Airport Road laiba Kago Ground da pangthokre paudamjareba boy cameraman ga loinana Blessing Gang mai Tom TV News Kago Ground Gari Airport Road ngasi numidang wairam ikhang khangogdana Bishnupur Municipality amadi SBI Bishnupur branch ani punna building khangogdana ningkhairakpadagi miyamna pakhanarure
office building adu ningkhairakpada manungda leiramba staff sing mapanda senthonarake adubu asopandi amada yaukhiba leite haire Credit Link Program Area Based Scheme ki makhada Kaksing District ke Joint Liability Group na Manipur State Cooperative Bank Kaksing Branch ka khusamnaduna ok loiduna sen taningba khangatlaba mioi 53 ta loan yanthokpagi thoram ama ngasi DC Kaksing ki office ta yanthokre Fayengdagi angom ibomsa misiga mari lenena ngasi gi laigakna numit humni gi manungda Chap Sava statement ama Pidravadi Makal Makha Kyage Akan Makongjang Sangsin Lagani Haina JSC against brutal killing of Angom Ibom Sage Kokan Banner Ningthojam Popular Nangasi Manipur Press Club ta Paumi Singa Unaba Amada High Cray Mangna Haike Ibom Sa Misiga Mari Lenena Tha Sigi Magada Chief Minister da Memorandum Pisin Krabasu Ngasi Fawuda Wafam Amata Fongdorok ta Bahibasi Wathok Asi Nathaina Bahonaba Mali Senariba Mihatpa Matik Sabadandi PBO Haike Misiga Mari Lena Khoje Chief Minister da Ngarang Nahan se Memorandum Pisan Gare Tang Manga Numichida Memorandum Pisan Gare Adubu Memorandum Pisan Grabuzu Ngashi Bau response Laktaba Chief Minister gi Sakar gi taraftagi statement amazu piraktaba response laktab jiri yamna pain daba amadi phawi maramdi leader ama oina praja gi damakta kai gumba statement amazu pibi daba jiri yamna laibak thibini ana haijaning ya simadi aduga khoina memorandum jida talibje leigi dabdudi leigidre ami hatpa sidi matik chaba dandi ain gi matungina pibiu athuba matamda delay to bidabida ada haina bzu lai justice delayed is justice denied haibdo Kumal Lampak Dinku Road ke Paringda Matam Sangna Kaitel Famduna Laita Laira Talambi Landam Masida Kundaminariva Furup Singhe Ima Singna Famba Kaitel Sabigani Haina Lengangna Kayara Khana Thajaba Kaya Pikrabasu Ngasi Fawwa Kaitel Saba Hogdabagi Mayokta Ima Panthoive Street Vendor Union Kumal Lampak Dinku Road na Ngasi ISBT Manakta Wakan Mifam Sathakre Wakan Mifam Maduda Saruk Yakivi Union ki Secretary S Indirana Lengak Asina Kaitel Sanabagi Mafam Khangdokraba Fawbuda Ngasi Fawbuda Sani amasung Saroi haiba wafam amata phongdoktuna tumina laisinkiba asina Kaitel famlaga nongmagi sara tanjariba Ima Ivel Singda awaba kaya mayokna hale haiba yauna wafam kaya phongdorakle Sarkar da ikhoina khudong chaba ma lauraga kaithen yengaga sabiyona lamju pire sabini sengjanju simi taibo bi matamda paisa so kairakre aduga hai paisa aduna adun lokthoi leire do suksadi sabi aduga nongmagi chara tanjara phammi state benda jingjida ngaleraga thugaira mai thadokbiba adagi ngaleraga matam meta to phamangano haiba madai ngasi di khoisauna na khoi mayamse raikhai ma taraji haidina ngachang gi thingmani adu karigumba masaijida sarkar tabi da taragadi hayeng dagi de khongjeng de khoi injang yon dagi changjalaji haiba wari to adugi damakta media gi kuthang da khoi phongdok chang Paugi maraktan atenba break amaga munglominasi Lamjingba Jewelry na adom-gidamak khwaidagi asengba sana khwaidagi ahongba sana asamalda fanghanjari aikhoigi service singdi inat ki oiba design sing ready made ta fanghanjari singnaningai oidraba asengba sana khaktamak pizari manung matam sana order delivery sing pizari sana asamal khwaidagi nemna logzari nomaizing numitsu adomgi service ta leizari Ngasimak Lengsin Birau, Lamjingba Jewelry Private Limited, DM College Road, opposite Memsi Mall, Thangmaiban, Imphal West. Email lamjingbaJewelry@gmail.com. Website www.lamjingbagoldbank.com. Contact us at 764293445 and 940-299-2391. Lamjingba Jewelry. Good quality is our priority. Breaking matungda makatapa pong pijari. Pokso gi kesta convict ta khraba sekta maya lekai degi ngangom Santi Kumar atopaming Santa Kumar sahi kuntarukpu senapati gi session judge ke court na sahi ummakhai gi phadok pi bagaloina lupa lising manga gi fine thina bakhangan khre loinena victim gi apokpa kedar adhikari da financial assistance and support service to victim of rape 5 scheme gi makhada lupa lakh ani gi oiba tengbangsu lauthokhe Rims Road ta leiva Sky Hospital amadi Healing Little Heart United Kingdom anina khusamnaraga satharakliva angang singi lemna heart surgery tawbagi camp ta hojik fawbuda puna angang taret mai pakna layengkhre camp asida mapan gi hospital singi specialist doctor kaya amana saruk yari ngasi camp asige numit mangani chalakpa numita Sky Hospital gi chairman amadi
Chief Cardiologist Oiriva Dr. L. Syam Kisorna punna angang kuntragi ming register tawrakibani. Hojik fawgi oina angang taret mai pakna surgery tawba loikre makhatana free surgery fanganbagi thabak sathakigani haike. Of March and immediately started the screening program and case selection for the safety of the children during and after the operation. This is the first of its kind in not only in Manipur but also in the entire northeastern part of India, northeastern states of India. International Women's Day na lakpada ikai khumnaba utpagaloinana loilamgi China khanglibi ngasigi mirolgi nupi khunagi mafamda Publicity Committee Corcomna ikai khumnaba galoinana yaifa paujal pirakle. Publicity Committee Corcomna thadorpa serol amana kumja lising amaga chamapan mari amasung lising amaga chamapan kunthra mapanda kathopagaloinana loilam langaki mayokta mioibagi hakki lantheng oina nupi lan mai pakna thengnaba ngamki haibasi puari na sengna takli. British Satkaraba Matungda, Indiana Lamdam Asibu Loisanabagi, Miot Minay Satarpa Matamdasu, Madugi Mayokta, Maira Pai Behind Sayon Loduna, Lanteng Pibada, Mai Pakwagi, Hanbak Kongtang Obangam K. International Women's Day na Lakpada, UN na Pamniba, Handak Sahi Asigi Tim. Think Equal, Will Smart, Innovate for Change Asibu, Mapungfan Bagaloinana, Nupi Mayokta, Satava, Miot Minay Asi, Inam Damasidage, Pungut Mutatuna, Nupi, Oibisingbu, Awang Watakta, Tambiduna, Ing Tapa, Nungayai Fava, Ning Tamba, Sakotpa, Manabukunai Amasembage, Kongzen, Yangshin Halasi Harakle. Manipur Lengang na College Taruk, Edet Oina Lokshin Krabamatung, Lemho River, Kula Women's College, Waikom Mani Girls College, Southeast Manipur College Amadi, More College ki Ozasingna, College Mari Asisu, Lengang na Edet Oina Lokshin Gadabani Haiba Davida, Charai Henbagi Kongjang Sangshin Kre. Kongjang Asigi, Manungchanna, Atai Ozasingna, Kutang Sarai Henbagi Kongjang Amadi, Saruk Yariba, Oza, Salam Chandra Kumarna, Sidri Fauba Sarai Henbagi Kongjang Sangshin Gani Hairi. Kashampat Lemazam Laikai Community Hold up Satakiba Wakat Kongjang Adu da Saruk Yakiva, Oza Kulem Napoleon Singna, Lengang na Edet Oina Lokshin Bidrava, College Mari Asisu, Edet Oibidriva Fauba, Hanbalaitana Kongjang Sangshin Kigani Haiki. Akwiki Haiba College Mari si Asigi, Conversion Tauri Nokta, Pukat Pire. Haiba Kana, Hai Pukalamatun, the Kanar Matunda, College Mari Ase, Sweden Yarni Haibaki, Atumba, Potama, Swan Library Matunda, Kana Matunda, Pose, Loshandana, Tambigre. Ana Loshana Tambigi is the Aquina painted the Ozamayamsana, Kari Maramkino, Aswam Matik Sarba, Nupiki College, Ani, Aduga Singi College, Ani, Asibu. Ngasi numit yung matung pung tarani toy minute ni furom taba matamda, Tipai Muk Lambi Paringe, P. Sezol Amadi, Tuila Fai Anigi Marakta Laiba, Lam Amada, Tata Truck Ama accident Topagi Togdokta, Gari Adu the Tongduna Lakpa Mu any Sire, Amana Sokle Hairi. Kudong Tiba Nanglaba Tata Truck Aduge number MN043798 ni, Togdok Adu the Lake Hidraba Amadi, Sokloba Singi, Subsaba Maming Mata Amadi, Laifam Kangbangam. Visnupur District ki Kaibulamjau Police Station ki Manung Sanba, Chingmai Laisoi, Maning Sing Kaibulamjau Water Supply Reservoir Manakta, Ngase Ayuk Angan Bada, Sakhangdaba, Laloba Sing, Oigani Chingnaba Singna, Mapangal Leraba, Kilo Taruk Hena Lumba, Remote Control ID Amatamlamle. ID Adu, Ngase Ayuk Kunja Singna Tengarapani. Kudakta Police Paupiki, Pauhek Fangbaga, Imphal Dagi Manipur Police Bomb Disposal Squad Team Kaugdana, Ayuk Pung Taramatoi minute Kunsatpa Matamda, Diffuse Taurabatungda, Pung Taramat. Tarani toy minute kuntra mangarom tarak padwaida chingmai laisoi chingthakta pukhatuna bom adu asoyangam yaudna pokhayan khibani police tagi fangba paugi matung inadi tugai khraba bom adu TNT amadi RDX animak yauba sakti lairaba bom ni hairi ngasi numidang pung taret makhairom tarakpa matamda Rims Hospital gi main gate manakta bom leire haina miyamna mipaiba pongna khre singnari ba posak adu bomla na tabra haiba yengsinaba expert ki kangbusing sangshin khre Tom TV na fangba paugi matung inadi bom ni haina signari ba potsak adu Rims ki main gate ge casualty sangfam lomda thamba dustbin amada tiffin ama yauduna leiramba aduga amana girls hostel gi sangfam nakalda thamba dustbin amada hot case ama yauduna leiramba thengna khibani hairi numidang pung mapan taramdai fawba thijinbagi thabak sathari ngasi numidang wairam pung manga makhairom taba matamda Imphal West District Police Commando amadi Taruk Suba Assam Rifles ki apun bakanguna Khuyatong Pukri Asokba Manaktagi PLA gi Lammi ani Farba Singadudi Sugnu Maya Lekai dagi Hojingna Sagolban Nepra Menjor Lekai da leiba
angom nanau sahi kuntranipan apokpa angangton amadi singjamai bagepati laikai khangembam roman atopa mingna boinau sahi nifumanga apokpa tomchau kawi makoi ani medical department amadi lanai hospital singdage sel khaibada senai haiba khangmangam le hairi Madrasa modernization ge oza sing Indian Overseas Bank Thangal Bazar da account hangdaba yaroi hariba asi mari leinaba authority na sengdokpiyo haina ngasi Manipur Press Club ta pawmi singa unaba amada Madrasa modernization ge oza MD Najimuddin haikre mangna haike oirakliba fibam asigi matangda wakab board na akaknaba order ama thokpiduna oza singi chamamnaba leiriba asi athubada ko anbiu amadi Indian Overseas Bank ki manager nasu sai neriba asi lehandanaba honabada mateng pangbiu haike Malem gi nupi singi numina lakpada lamdam asigidama kathokpana masaruk oiduna thaugai kyada mayok yariba kanglei chanura singbu MSU Women's Wing na afaba manaba khunai amagidamak sakot khongthangda nupi oibisingna lawriba thodang singbu nahongna na ningsing hale haina MSU Women's Wing gi cherol amana hairakle ngasi numidang pung 3 makhairom taba matamda Thawal district ki police na nupi police yawwa kangbu amana yaripok Bisnu Nahada thibo humbigi thabak sathabada miyoi anidage yungang amadi yungo kya fare Farba miyoi ani adu laikai adumaktadagi Laisram Somen sahi nifumanga apokpa laikhidraba ito amadi toijam amusau sahi kuntra nipang apokpa laikhidraba iboton kawi makoi ani digi fagalaba using adu lupa lising kun mangarong gi mamal oigani using adu yaripok police ke kanguna excise department da khusina kre hairi ngarang ayuk angan bada NSN ke gi lan missing oigani haina chingnaba khulai paiba singna nongmai chingdon da fadana pukiba Imphal Dimapur lambi paring sem sabagi thabak suriba BIPL ge sinmi gi ahum ge mari makhong ngasi fawba khangmangamdana leire Kangpokpi district headquarter ge Sangobung village manaktagi fadana pukiba sinmi ahum adu anakpa mafam singda fajinduna thamnamba yai haibigi thajaba leibadagi ngarang numidang amade ngasi ayuk fawba police amade Assam Rifles ge apunba kangbuna singnaba mafam singda thibo humagi thabak sathari Lamdam asigi loina silon ge khongsata mangjin tharambi nupi aibi ama oibata natana sanabagi lamda malemgi thakta mana kya phangnakrabi ima sagol sem taruni ngasi ayu pung manga makhairom taba matamda sagolban mabudo mantri lekai da leiba masagi mimda leikhidrai masagi sahi marifu manga sukhrabi ima asina maki masa manga hundok lambi sangnai rebi ima asina leikhidabada kanglekpak loina silon apunba maruf kalamna awaba phongdok paga loinana ima asina laikhidabada imung manungna thengna horiba awabada saruk kya yari hari hojik pawgi marak thana tenba bre matanga longjari Admission open Institute of Manipur Arts imana sinduna acting course ki damak lakriba March ki tarik mari dagi form thaba haujaragani art pu pamjaba thawai yawba miyoi singna makhada pijariba address amadi contact number 8974044243 amadi 7005615228 loinana Aisham Kishore Singh senior film artist Manipur Sagolban Tera Tongbram Lekai mamang leraktagi khangbiba yagani telephone number amuka ningsingjari 8974044243 amadi 7005615228 ni Break matungda makataba Manipur gi mapan gi pau pijari Rafael aircraft wathok ki scam BJP lenga ke mathakta chai thamgi thaba kangkhalakli ngasi National Congress President Rahul Gandhi na lupa crore lising kuntra gi oiba scam asida Prime Minister Narendra Modi gi mathakta thijinbagi thabak sathadriba karigino haina hangkhre fighter jet leibagi wathok asiga mari lenena official oiba sesang singa mari lenena naronda huran bagi thabak satharabra haibadu thijinbagi thabak sathaba leiribani hainasu Rahul na pankhe Defense Ministry dage Rafael gi file sing huran khiba lei haina ngarang Supreme Court ta phongdok khiba Attorney General KK Venugopal gi mathakta su Rahul Gandhi na akan ba maongda wahi kya sijinaduna sai thangkhe Rahul na maral sikhi madude Prime Minister na Anil Ambani da lupa crore lising kuntra piba pam khibaduna maram oiraga aircraft ase matam sana phangkhidabane Lengang nade Congress na siriba maral ase aran bani haibaga loinana BJP na asiguma maral sebagi thabak sathariba ase masage kanaba thiraga panghaida hajin bani haike Ambani na su mahaki mathakta siriba senja thumja tawi haina siriba maral ase su yamna kana yaningdaba phongdorakli ngasi Jammu ge mi yamna sinba State Road Transport Corporation ge bus stand amada grenade pokhai gi thodokta mioi 18 asok apan nangkhibagi manungda mioi ani gi fibamde yamna luna leire Grenade adu sakhangdaba miyoi kharana bus adugi makhada langsilambani haire thodok aduda asopan nangkhraba miyoi singbu manak nakpa laing sangda pukatuna laikatnari amadi makhata na police personnel singna thodok thokfam aduda thiba humbagi thabak sathake
Pulwama terror attack ki matung Kashmiri singi mathakta satharakhiba phuba saibagi thawonga mari lenana ngarang Lucknow da saffron masugi fizol sepa mioi kharana lambi gi nakal da uhai wahai yonba Kashmiri anibu phuba saiba tawkiba adu da senava right wing activist ama fare paw amagi matung ina thodok adu ngarang nungthil athengbada mi yamna sinba mafam Daliganj bridge ta thokibani makata na thodok adu ga mari lenana ngarang athengbada Sangganj police station da FIR amasu Dapat kere hari. Lupa lak lising mangaga chamri taratret rom deficit catuna Karbi Anglong Autonomous Council KAAC na ngarang inherent subject council sector singi oiba budget ama pass tau kre. Kumza lising ani taramapan kungi budget for inherent subject asigi makhada handaki amasung mathangi sahida lupa lak lising amaga satruk taramapan gi revenue lakani haina thajaba thamle. Atopa lupa lak yangkhai amana KAAC gi matam gi oiba pata form sing English ta nambagi senfam oina thamli loinana lupa lak satruka marifu amadi lupa lak sahumga marifu darana mathang sina public works amadi kendra singi sakot thorangda sijanana bani hairi hojing ngasi nungthil da phong khiba Manipuri pause singi moriba pawmu puna yeminase Pandam angang singbu piklingidagi semdana sauro matamda semba oithokloi Jayanta Kumar Civil Service Coaching Scholarship Scheme Hogdokre, Telel Levelai Mahiroi Singsu IAS Tabangam Lagani CM. STDM na Mas Mapel Dagi Pung Kuntragi Total Set Down Log Tokre. Class 10 exam mathematics subjecta Lan Kepsing Adu Bosem Shengtokadavani MSF. Kanglei Paki Maira. Chief Minister Lamdam Masigi Mahiroi Kayana Kudong Sabapigadaba, Chief Minister Scholarship Loans Tokre. Amalokado on top of the Mui Anishire. Keji manga makai lumba IED ama thamlambadagi pokai hankre more da thaknaba ising phangdabadagi tumudagi mineral water lerga miyam sinnare paujel Chief Minister Civil Services Coaching Scheme sem na hudokre state asigi media na climate change matangda reporting to watli arun tata accident mioi ahum sire IED bomb amaleramle Kangla pau Chief Minister na Civil Services Coaching Scholarship Scheme hudokre climate change matangda numit nini gi workshop hudokre Aroibada moroiba pawm kana fangbigani. Chief Minister's Scholarship Scheme for Civil Services Coaching ngasi Manipur Chief Minister N Birena launch tawkre. Lengak na senapati da lairiba PIC Gamphazolge nauna saba barrack type quarter ngasi hauna bimatung ina Health and Family Welfare Minister Jayanta Kumar na sangakre. ST Demand Committee Manipur na thasigi mapal gi numidang pung taruk tage Manipur pumada pung kuntra ge total shutdown kaukre. Startup scheme gi makhada kagona sanapung kya semgatuna football masana pamjaba singda coaching pidana pungning thogatli. Amadi Moreda ising phangdabagi awaba mayoknari ngai cherakta PHED department na tureldagi ising singkhalaga thajilakpadagi miyam toti ising thakpa kinare. Ngasi gyoy na di matang asida Manipuri Paulo jare Times of Manipur News yang beri bersingbu mukana kurumjari.